Video sida angakpa coincidence mari mga khak thamjari tentak na haukraba hana haukraba 200 years ki manungda angakpa coincidence ama oiki madu Armenia gi samudra torban coast of Wales haiba mafam asidani masida jahaz ama ahan boyna lupani 5 December 1964 da maduda tongba mi si kiloina amka kingauki hinghobu nupa duga ming Hu Williams kawe madudagi chahi chama kunma thoi matung haibadi 1785 adwaida mafam asimakta same date haibadi 5 December da jahaz amaga lupi same location amasung same date madugi jahaz aduna mi humpu tongi loina siki accident asida amakhakta hinghobu mi adugi mingsu Hu Williams kawe same location, same date. Accident oiba hinghoba mi aduki ming Hu Williams kauba masi strange coincidence amani maduna suloidri amok 75 years matungta apik pa jahaz amaka same date 5 December sida mafam dumakta amakak kalupki adudana miyoy kun mga tungi loy na hinghauki amakak siki pa mi aduki ming Hu Williams kawe why strange coincidence. Next, wari mana 1840 dagi 1965 da oikiba America ki president punamakna si bachahi adugi aroiba digit ase zero oikisini 120 years ki sanglaba matam sigi manung do oikiba angakpa wari ni missing hainra ki makoi gi missing lamasi cars makalamani maramdi 1800 century gi mangda America red Indian sing sayam leirame makoi sigi lamni actually America English sing na da lak laga makoi butan thok tuna hatpi duna makoi is loisin ki bani red Indians singi leader ani makoi ni dum machin manau ni mingna tagosan amagi mingna tagosan aduga ama ani subdugi mingna tennis koba makoi gi leading makata red Indian singna lal hauduna mawali bakkan bagi yamna kan hona ki English ki mayok ta dubungam khiti maram de makoi ta modern technology ki kuchukulai leiti mayam ba han tagosan ase cars shrap toba ngamba mini haibadi amai bani ham khang haiba spiritual miyoiba aduna mark na yamna pendana English sing sidu mathak ta sap salame adugi maram nara kaino zero na loi bachahi da karakpa president loi na tha amani leram baga siki ai masi American missing na matam dugi American missing na hojik te lai trabuani da madu sap odeno oigani haina launai Ferrari car gi founder Enzo Ferrari gi date as 14th August 1986 da oikibani masigi tha ama matungda German footballer Ozil se popani adubu Enzo Ferrari amadi Ozil gi sak chapma narame mapa macha ni haiba yai kare mata kheto kheningai lete masi su fajaraba coincidence na next kaino haibda 1920 amadi 1940 da oiramba Russian force ke photograph sing puthorak pada yaram ki Putin ga manaba sak ama aligi photograph aduga masigi photo ase amu yengbiu 19th century the Yunan painter Maltinoski ko pa man yeklam bani angak pagi photo ni Putin ga sak almost manai well Russia gi apaw president ase maga manaba picture khara ma pok chunga ye khipa gum tori ba se mase angak pa coincidence na tali no Michael Jackson bukana khangde but masigi photo se 17th century the German gi nupa am yeklam bani lai yek panupa man Michael Jackson ga haipet manana yeklam ki masitana tana Egypt ki chahi lising ahum suraba liraba construction singi murti singda Michael Jackson ga manaba murti amsu thengna ki masina takpodi Michael Jackson lakani habi shahana di khangla pra kaino natraga Meshor gi murti singi naton sing kai ki bata Michael Jackson ga mana thok lui bra well masi phajaba coincidence amani angak puwa mana Egypt ki mi singna khan narami makoi gi ningthau si khraga thawai da murti sing asida changki ningthau ga mana ba murti sai makoi aduna naton thugai do I Huran basingna manungda kai go pot huran bukangluk na naton thugai natraga prajana su naton thugai haibagi ngasai gi murti ase karigum naton thugai krabadi sai gi changki ba thawai ase hingdre leiraro
ꯃꯥꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯉꯔꯣꯏ ꯁꯤꯅꯤ ꯅꯥꯇꯣꯟꯁꯤꯗ ꯋꯥ ꯂꯩꯔꯦ ꯅꯥꯇꯣꯟꯁꯦ ꯍꯦꯛꯇ ꯊꯨꯒꯥꯏꯗꯣꯛꯄ ꯁꯣꯔ ꯍꯣꯜꯂꯔꯣꯏ ꯑꯃꯁꯨꯡ ꯃꯗꯨꯗꯒꯤ ꯀꯩꯒꯨꯝꯕ ꯄꯣꯠꯁꯦ ꯍꯨꯔꯕꯁꯨ ꯁ꯭ꯔꯥꯞ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯨꯔꯇꯤꯒꯤ ꯑꯉꯝꯕ ꯃꯨꯔꯇꯤꯒꯤ ꯅꯥꯇꯣꯟꯁꯤꯡꯁꯦ ꯊꯨꯒꯥꯏꯗꯣꯛꯄ ꯑꯗꯨ ꯃꯨꯔꯇꯤ ꯑꯃꯒꯤ ꯅꯥꯇꯣꯟ ꯊꯨꯒꯥꯏꯕꯗ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟꯒ ꯆꯞ ꯃꯥꯟꯅ ꯊꯣꯛꯂꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟ ꯃꯥꯟꯕ ꯃꯨꯔꯇꯤ ꯑꯃꯗꯤ ꯊꯦꯡꯅꯈ꯭ꯔꯦ ꯁꯣ ꯃꯇꯦꯛ ꯑꯃꯇꯪ ꯑꯗꯨꯝ ꯊꯝꯖꯕꯅꯤ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ